Sana thongalomdagi sauna ngangang changli yam sauna ni mana changlaklibedo kaya da ngamliba ahanna yeng sendoisi khara khara laaga imung se puri bani haiba khangdabadawna loina laktho omaga ngasiri khangni dana aina nahangai sum yengduna lakpani wa ngang de haidana sum henjali sana mangodda karaktuna ima mapanamda tholo ngasidi chapchabine wari masanasi Lili imungdagi phone metuna thokli Kaidorgi ma abokti leiti kaida chakhige khangde dudi chalo nabuki phirun singdo beg amada loina yumsilu kaigino ma ngasi degine yumsida thamaroi yengo lekai de sandoktuna thamba pesa dudagi lakpa sendoi dunane imungse punariba natro aduga mana pesa singdo loina lawsilami ai ta tebida ai wonda swai amata hairumudana madi kaigi kaidona balaksalami ba aduga ama pesa dubo Karigi wini hagi masunu pilani kai bi malai bido adugi piri orangani madu yang angdusu khari helabani oisu oroidana larik tamine kaina larik hai khraba ai pho huji pho taragale aduga mana school dasu tahuri do mamai mami ka kedana lehobani masne madu yang angdugi manaktane leirusan chalo aina habido tarusu hoima ai tawragi Somna tombisu yungi maninglomdagi makong hamuraga thoraklami sana sauna kaigino imana lekaidagi pesa loina lakthomisibо aingondasu amata hairamde aina ajinma khara sijinage haidana lakthoi nangoda mo hairamlabadi yaroin haidribani ima aise yumsigi yumburembini haibase kawrabro yumsida ai ayaba amta yawdana thabagamta tawbe yar paisa do nangi nate Isuga aigagagi paisani isagi paisa lakthokjabani masibu kayam kairage lakthokkiba paisa do angang nati paisa da ingonda pisalake haibra natraga yumse thadoga chakhi haibra ima sana karino nangna hairido ha karino ba yumse najanu pasi kibadagi aigi oirabani imagi hakam talaiti ima kawra male imagi thibongdo aina thaglibani masi khang Tanjadu da Lilisu tombigi poche yomsilaga beg to puthori Ima sidalere Sana madu tombi da piraga sidalere ima gi poche yumma sidalege harbadi pesa da busilo piro haragana yumse thado wa jakro Lilisu sauna abongna thoigi dama sibaki dana lepi dubu oibu oigadro khara lerga mayum pankrani larik laisu haiba angang sinade adugi saru aigi damak lepana phani aduga madi ekoi imana pupusunati hai masidane isugi maraliti isanu pado laitabagi ngasi nangna aibu laksaribani ne ngasi phawba aini hinglakpada nangi naral ama phawbu sati nakoi anisu ai isu thoiga aigana thalak poramgan isu duna adugwana nakoi gi dabak khona kibudo nakoi di kawrene ha tombi sauna beg to pakhalaga Mi masak khangdaba saradana isu thoibibu aina mi mo oinaba sembani aduga nakhoi aigi khongda tuhanba ngamraba yeng matamduna nakhoi khangani wado hairamlaga tumbi sauna beg to pudana thokre lili mama da onsilaga ima abuk se sengbage jakre pisa singdo imungda thanamba jalo thanamoi singkraba hanubi kadai dana malo salamgani adu kamai tawdino mi gi mayimda bu kyam kuina lebe yadoino Yumda dum hala dawni pesa do imagi khutta adum tana dawni tombi mamitagi mapi sintha kapna mayum adubu thadokduna chakhirami Auki wari singdo tombi masunubi gi maphamda mamitagi mapi sintha lirakli Thoi mabuk nungsina mabukta tapna konsile mabukna magi damak khanjaba nungsijabadu ubada yamna nungsiba su phawrami Maboki minungse sina magi de pumna magni ahin basu kalaude pamlude tombi mathamoi zakna isuna tawkhiba aina tawkhiba singdo makhoi de khangbanade moi de ekhoi bune nungsiba nate asuk phattaba mama maja sibo abo yare se kapanoba aisu kapningeba ngasi dine aboki thamoi si amna chai aduna ne nang achago mi atik jaba mi him oiduna ne makhoi gi mamag de lina gadabani Abo
Yengoi, ibungo sina ibu nahandagine. Chakjafam pibiduna laibani. Kayada minung si saukraban. Thoi muthida yam nungsina yengi. Muthi thoigi makokta nungsina nanbi. Thoi kashu khalun. Kakagi su kanamta laibinati. Ngasidagi nakhoina lainingba matam phawba kakagi nakta layu. Kaka bubo kane fazana laiminaram kaka sune workshop ta thoklukhige. Oi kaka. Muthi so muk thokre. Thoi mabuki nakta jangsilaga mabuki tampakta makokta tamna nga thari. Asumna mabuki nakta nauti sarakta bukui. Mathangi numitni thoi exam chatnaba muthi hoigi thongalda bus ngaibu thoglami. Bitti laiti exam chatkani haiba. Tawza sari baduni. Karimta hitraba padrabanina. Tanjadu da domda thoenbagi bulleto thoroklami. Thoi madu ubada yam thuna gate manungda jensen dana loli. Thoenbadi thoi udana karido thoraga dumuk chatkri. Madu khangbaga gate adudagi tamna muk tholaktuna lepi. Machin paithoktuna soli. Saktasiga yu thakpasidi. Ngayaki matung bus laktuna school da yori. Exam manungda thoi thokliba thawdoksing aduda exam da unglaga phamduna le. Mana khara haitabaga wakhal khara na nungaitabaga pulap punsankri. Mabokta thokliba thawdok adagi thoen boy gi thawdok ningsing exam aduda manglaga le. Wakhal nungai pham khangda khwaidagi nungaidribana mabokpuni. Ngasiso ozaduna hari thoina manglaga leibududa. Thoi kedore amta idrabo adu manglaga leiradi. Hanadi thoi ilang langbani adubu ngasidi kemta khumlakte. Exam paper do paiduna hawali aduga ozadu da pisali. Ozadu ngakna kaino loirabo kyambu iragi. Hoi sir. Wadu khakharam laga mamai luktaduna suktharaga thoki. Mataudu kanglei pisum sukna yengduna lehui. Magi iribadu lepduna. Oza nupaduna thoigi exam paper ado phaktuni ingi. Kyam irage haidana. Kaino sidi kemti suiramdini. Angakwa ngangni. Larikam da padramnina exam dare amata iramdri. Ngasai khang mungduna phamlaga. Ozaduna hairibado mayam mamangdo oibana. Hairibu singado kanglei suloina tarami. Kanglei karigino di khangda. Mathamoida nungaidaba phawrami. Thoi tholaktuna tumina phamduna le. Exam hauda ngairi. Thoina ngantana tholakpani. Bus da phamgadabasu bus laktri. Pungdo ngalibanina. Aduna thoi mafam aduda tumina phamduna le. Mathwaidi inung nungaidrabani tafum khangda. Ngaki matungdadi mi amani so exam loiduna tholakpadi haunare. Adu phawba thoi tumina phamduna leidumak. Kanglei su exam loiduna thoklei. Ngasidi kharangana thoklei maso. Aduga thoibu oina thirei. Thoina matom tumin phamduna leida uraga kanglei thoigi manakta laami. Aduga thoigi nakana phamthari. Thoi bus lakribo. Nahan khaidi irang langbani ngasidi tamna khumlei. Khangde. Exam da amta iramdrabo. Ngasai ozana amta iramdre hai. Question singdo nangna khangbam ta yawdrabo. Thoi hoi hainana makok nomi. Kanglei su wanga phum khangda tumina nga haklei. Nasa nungaitabro. Kaisam tawdeda. Ngasi amta iramdabagi thawai nungaidro. Kemta khaluno hayingi exam da mayam amu iyu. Thoi kanglei da yengli. Kanglei nangdi lairik haibanina nungaizaramgani ko. Nungaideda. Kaiye. Khangdi dudi isu. Aisu lairik diyam hainingi. Ado pabadi yam tal. Ngarang su exam da amta iramde. Nangwanda ikaibagi irame haibagi wan. Kaiye. Nangbu loina paba loire haridudi. Ado su taksanabani amta pade. Ay kokta amta changdi. Kanglei khumdi thoida tumina yengduna lei. Thoisu tumina mamaidu luktharaga lei. Aidi nupina lairik haibase yam pami. Thoi wangang lakti kanglei doina yengli. Kanglei magi begdagi pena malak thori. Kuto piro. Thoi tingak kanglei ri yengli. Kanglei makha tarakta thoigi makutto taplamduna lawi. Magi khubakta penduna iri. Thoidi ngakna yengduna lei.
ꯏꯔꯤꯗꯨ ꯂꯣꯏꯔꯕꯗ ꯀꯪꯂꯩꯅ ꯇꯞꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯅꯝꯕꯔꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯪꯗ꯭ꯔꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯄꯥꯃꯤꯟꯅꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤ ꯊꯣꯏ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯉꯛꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯀꯪꯂꯩꯗ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯝ ꯊꯥꯖꯗꯅꯅꯤ ꯀꯪꯂꯩꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯂꯥꯛꯑꯣ ꯕꯁ ꯂꯥꯛꯑ ꯃꯥꯜꯂꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯪꯂꯩ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄ ꯏꯊꯛ ꯊꯛꯀꯠꯄꯗꯒꯤ ꯃꯥꯒꯤ ꯃꯀꯨꯞ ꯈꯨꯕꯥꯛ ꯑꯗꯣ ꯌꯦꯡꯗꯨꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯛꯏ ꯀꯪꯂꯩꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯁꯤꯗꯧꯔꯤ ꯍꯔꯥꯎꯃꯟꯕꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯗ ꯃꯆꯤꯟꯗꯨꯅ ꯆꯨꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯣꯏ ꯃꯃꯥꯏ ꯐꯠ ꯅꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯍꯟꯕꯗꯣ ꯏꯔꯥꯞ ꯂꯥꯞꯇꯕꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯣꯏꯍꯟꯕ ꯃꯆꯟꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯉꯁꯥꯏꯗꯒꯤ ꯀꯪꯂꯩꯒ ꯊꯣꯏꯒ ꯇꯧꯅꯔꯤꯕꯗꯣ ꯃꯥꯁꯨ ꯎꯏ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯨꯛꯇꯨꯅ ꯊꯣꯏꯁꯨ ꯊꯣꯏꯍꯟꯕ ꯎꯕꯗ ꯅꯣꯛꯂꯝꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯁꯨꯛꯅ ꯊꯣꯏꯍꯟꯕꯗ ꯌꯦꯡꯂꯛꯏ ꯊꯣꯏꯍꯟꯕ ꯁꯥꯎꯔꯞ ꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯎꯍꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯍꯜꯂꯛꯏ ꯀꯩꯒꯤꯅꯣ ꯊꯣꯏꯍꯟꯕ ꯃꯥꯁꯨ ꯏꯔꯤ ꯂꯩꯈꯩ ꯑꯉꯛꯄꯅꯤ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗ ꯆꯠꯈꯤꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯝꯅꯗꯤ ꯍꯦꯛ ꯇꯧꯗ꯭ꯔꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯊꯑꯣꯏꯅ ꯃꯥꯟꯅꯕ ꯆꯪꯏ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯒ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯊꯣꯏꯗꯣ ꯑꯩꯁꯨ ꯇꯥꯃꯌꯥꯏꯗ ꯅꯁꯛꯇꯨ ꯎꯍꯜꯂꯛꯀꯅꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯏꯅꯣ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯅꯪ ꯀꯩꯗꯧꯒꯤꯒꯦ ꯑꯩꯅ ꯂꯥꯛꯄꯗ ꯅꯪ ꯍꯣꯜꯂꯛꯄ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯖꯔꯁꯨ ꯃꯤ ꯑꯃꯇ ꯇꯝꯕꯤꯗ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯅꯪ ꯑꯃ ꯇꯝꯗꯕꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯊꯣꯏ ꯃꯃꯤꯠꯇꯨꯅ ꯊꯣꯏꯍꯟꯕꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞꯄꯥꯏ ꯀꯩꯅꯣ ꯃꯤꯒꯤ ꯃꯈꯨꯠꯀ ꯄꯥꯏꯁꯦ ꯊꯣꯏꯍꯟꯕ ꯋꯥ ꯉꯥꯡꯗ ꯀꯪꯂꯩꯅ ꯊꯣꯏꯒꯤ ꯃꯈꯨꯠꯇ ꯏꯔꯝꯕ ꯅꯝꯕꯔꯗꯣ ꯃꯈꯨꯠꯇꯨꯅ ꯅꯩꯗꯨꯅ ꯃꯨꯊꯠꯂꯤ ꯊꯣꯏꯁꯨ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯑꯌꯥ ꯂꯣꯏ ꯃꯨꯊꯠꯂꯦ ꯃꯨꯊꯠꯀꯅꯨ ꯌꯥꯔꯣꯏꯌꯦ ꯃꯨꯊꯠꯀꯅꯨ ꯍꯥꯏꯔꯒ ꯊꯣꯏꯍꯟꯕꯁꯨ ꯑꯉꯝ ꯇꯥꯜꯂꯤ ꯅꯝꯗꯅ ꯍꯦꯛꯇ ꯃꯨꯊꯠꯂꯤ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯣꯏ ꯁꯥꯎꯅ ꯃꯈꯨꯠꯇꯨꯅ ꯊꯣꯏꯍꯟꯕꯒꯤ ꯂꯦꯡꯖꯨꯝꯋꯥꯏꯗ ꯀꯟꯅ ꯍꯦꯛꯇ ꯊꯥꯔꯛꯏ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯍꯥ ꯀꯜꯂꯛꯄ꯭ꯔꯣ ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯝꯕꯔꯔꯣ ꯃꯤꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯔꯒ ꯅꯪ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯅꯪ ꯌꯨ ꯊꯛꯄ ꯐꯠꯇꯕ ꯌꯨ ꯉꯥꯎꯕꯧ ꯊꯣꯏ ꯃꯥꯒꯤ ꯕꯦꯒꯇꯨꯅ ꯁꯥꯎꯅ ꯊꯣꯏꯍꯟꯕꯗ ꯊꯣꯝꯃꯤ ꯆꯥꯛꯄ꯭ꯔꯣ ꯅꯪ ꯆꯥꯛ ꯆꯥꯕ꯭ꯔꯣ ꯊꯣꯏꯍꯟꯕꯁꯨ ꯁꯥꯎꯅ ꯊꯣꯏꯒꯤ ꯕꯦꯒꯇꯣ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯂꯪꯈ꯭ꯔꯤꯕ ꯕꯦꯒꯇꯣ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯟꯗꯨꯅ ꯊꯣꯏꯍꯟꯕꯗ ꯂꯪꯁꯤꯜꯂꯛꯏ ꯂꯥꯛꯇꯅ ꯑꯗꯨꯒ ꯒꯝ ꯁꯥꯎꯅ ꯆꯠꯈꯤ ꯍꯩ ꯅꯁꯥꯒꯤ ꯕꯦꯒꯁꯦ ꯄꯨꯔꯒ ꯆꯠꯈꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯆꯈꯤꯁꯅꯤ ꯊꯣꯏꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯣꯏꯍꯟꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯦꯒꯇꯣ ꯈꯨꯟꯗꯨꯅ ꯊꯣꯏꯍꯟꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯊꯣꯏꯍꯟꯕꯁꯨ ꯊꯣꯏꯗ ꯌꯦꯡꯉꯛꯏ ꯑꯅꯤꯃꯛ ꯑꯃꯗ ꯁꯥꯎꯅ ꯌꯦꯡꯅꯔꯤꯕꯅꯤ ꯊꯣꯏꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯀꯪꯂꯩꯒꯤ ꯅꯝꯕꯔ ꯊꯣꯏꯍꯟꯕꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯕꯅꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯅꯪ ꯃꯤꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯃꯥꯡꯍꯟꯕꯒꯤ ꯅꯄꯨꯟꯁꯤꯒꯤꯅꯦ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯒꯅꯨ ꯅꯪ ꯐꯪꯒꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯌꯨ ꯊꯛꯄ ꯅꯪ ꯐꯪꯒꯅꯨ ꯐꯪꯉꯁꯨꯅꯦ ꯌꯨ ꯊꯛꯄꯤ ꯑꯃ ꯐꯪꯉꯨ ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯊꯣꯏ ꯁꯥꯎꯅ ꯕꯦꯒꯇꯨ ꯄꯨꯔꯒ ꯒꯝ ꯆꯠꯈꯤ ꯊꯣꯏꯍꯟꯕꯁꯨ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯂꯒ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯐꯪꯗ꯭ꯔꯁꯨ ꯌꯥꯏ ꯊꯤꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯌꯨ ꯊꯛꯄꯤ ꯑꯃ ꯐꯪꯉꯨ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯐꯥꯔꯒ ꯄꯤꯊꯛꯇꯅ ꯍꯧꯖꯤꯛ ꯊꯣꯏꯍꯟꯕ ꯁꯨꯛꯇꯣꯛꯂꯒ ꯃꯆꯟꯅꯨꯄꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯁꯣꯝꯗ ꯊꯣꯏꯁꯨ ꯕꯁꯇ ꯌꯥꯝ ꯁꯥꯎꯅ ꯀꯥꯔꯛꯑꯝꯃꯤ ꯖꯨꯂꯤꯁꯨ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯪꯂꯩ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯖꯨꯂꯤꯅ ꯀꯩꯗꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯔꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯖꯨꯂꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯉꯨꯗ꯭ꯔꯤ ꯊꯣꯏ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯀꯐꯥꯎ ꯁꯥꯔꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯒꯅꯨ ꯍꯥꯏꯁꯤꯅꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯒꯅꯨ ꯍꯥꯏꯁꯤꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯣꯏꯔꯒꯅꯦ ꯂꯩꯔꯣ ꯅꯪꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯁꯁꯨ ꯃꯤ ꯁꯨꯔꯕꯅꯤꯅ ꯊꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯪꯍꯧꯗ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯊꯣꯏ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯟꯈꯤꯕꯁꯤ ꯋꯥꯏ ꯑꯃ ꯁꯪꯉꯤ
exam loikraba maramna workshop ta thabak suba mu hauri thoi mana muthi hoide gi tholaktuna workshop ta lai aduga muthi gi manak ta changi abopu cha pijaram labro hoi pijaram me kaka ngasiri sunday ni na nungai re angang singse sunday yam pamna bani thoi se nongmi tawi aduba nakanda khamduna leiba gari dubada noklam badagi suklei kanage gari no se khangna hangla ibani thuen bagi gari ne haba khangbani thuen bagi ni ne yadre hairo yadre haipata yengwai dana thanam libani gari brake se thadat nungsi dabana machinda murmurum soli thoi mana sum ontoktuni yenglakpada maithong khara sukna adagi sibu kanglei netro thoi mamit lakthoptuna khara muna yengi kanglei di sida kamaina kanglei ga langlin ga do kanglei hoi ki geta lepaga wari saduna lei thoina makhoi ni se kai unari jano natraga kanglei so langlin dauna thoi mapungning da chinari ngahake matung langlin sa sangkhri kanglei mamai ontoktuna thoina leplibada da yengi thoi sa mamai da falai thoga usina da saduna lei kanglei thoi gi manak da jangsilei thoi kanglei nang di sida kai gi la ino langlin dagi notebook lo bula pani kai gi nang wairi ro nate mana wai gi ba nahan bayogi noi di notebook yam wai nei na thoi machina khangai he khaidoki nangsu darkar le di engon dagi sumwayu yare da lari khaita ba ina bu kari wai ka pa doino noi di ahiba mase noi bagini kanglei thoi da muna yenglaga aina phone tor o har ka dorba kaisi tawdi horen toro ai akhoi magi phone do ai gi nakta thamgi ado kanglei nangni sa chapro kai gino sumhang mani jadi kanglei mana pairi ba chapo do thoi da piri se chau langle na pirei ro hoi nangona pisaning da na pira porangani nanga dum char aingonda pithore kai gino ai di chaning di adudi kai gi laurino nangona pige haidana lobuni thoi mami to langtoktuna kanglei di yingi se longning da kanglei na piboi bagi laurami ai chalage ko thoi su hoi haidana makok to nomi kanglei su gari macha do thaudana chakre thoi achapot da munna yenglaga achapot kai langlei na pirakpa achapot oi bagi thoi sawning libani aduna achapot da sawni yenglaga laktana langthoi adubu tanja chanaru ba haidora thoen bana changlakpaka papa chanaraduna thoina langthorpo chapoto thoen bagi mamai da duklaungna pali